Mairabana phone tawranga ayamba lawi thengakano haiba natta ahenba thingba thamlude Nandarasdo mayamna chakhumda leiringe machanupido hoi mai hairamda ting chenthokhrabani boy menjo lakani haibadu fau khanganingbani adubu Nandaras hairudre adum oinamak thengaktanaba Mairabana sinaki magi suwakhal amada gate lepnaga Mairabu ngairakli yengna minute 5-6 fazilakli nong tagadoribra kainomasu tawri aying manusina amu huru sichilai leni sadana taptana kethokhlugum suto angaubu crop tops yamna tight oiba ngaksam kot pidu malikli hairanga highway jeans maton laurap tawbudo amaseli khwangi makhadi khara fare adubu furitudi ingle samna khara khangani haibasu oide maramde masamdo charop sarau khwelaga sagan mapada laikre Beg machadu maga lepribado nikling tawrokpada laisa phone logthoklaga message ama prapap nami inghe logdraw banangbo I karaktana ngasi phamung changaga Facebook jinkala tumthoni message to hek thakibaga second 5-6 leiranga phone tawrakli tar pai khatlaga breng lon ge khallubado nupadu talap hairei kayam ingaga haisa khonjal duta tabada nupido tapthakre kesinara gairi inge khangaba Purse pai khangbra nupi noidi kera de ingde haina dai ngang de lerano thenge haiba ai inge me sasala o haibani ngai ba wari haiba tawrongada ba phibam do mitta uradana Mairaba khonjel thokna noglakle phone da tariba Mairaba na nokpagi khonjel duso ngasidi aduki mati nushikre gari thoropagi makhol di tai Mairaba phone du thamde wan ngangan da ba maksi laisagi matang na trangana Laisagabu oiradi pangang dangangi isau langdana ngairamdanaba nokna wari tawbiri tanjadodani nakongna napliba phone da message ama lakhibado laisana wa nganglinge oibada Mairaba hangduna yingli reski message ni caption ga loinana photo ama tharakli photo ado ahi handwriting letter amagi photo ni mayektana asunna hairi phimu setpa kokil phimu inba kokil Khonjal di nusidrane kokildo tabada ayibi kayabo ngawhanbani nusi hairaga sonabani tamnagi khonjal duso adubu kumonaiba khonjal ni makum loiraga mangkiba lepkini phimu setpa kokili khonjal so mangkini tamnagi kumonaiba khonjal so khudingma mangkigadaba ngaktani karigi tungai ngamdriba praja mangda uttaibasa athauba singna nachin menkraba lebak ngakpa langza uche Kikusu aina, phongbusu aina. School incident, location, Kaupong, village, Luwanglon, Kulen. Langla langsin khasuktasu fangninglaба, mafam sida lao. Masi khakta khango. Ahenba khangnabo naraklaba. ASP na sama namsiliba case mayamgi list manungda challaga tokani. Photo do da tariba mayek singdo pa maloibaga caption do prabab ingi. Karamba minay masano koithi thiraga masitadi khut pen hatoke. Duty loraga yumda hanbada postman pirambani haidana lairambu cheni masi miyam sitte khapum akoibadu su neiraga fangjibok thini squad yaurasu person oiba khara khaktani nang lakta yare nangi idea ya maru oi Mairaba matam du fau lakira aiga chasira mairo hajima aibu kuina nga helano karino matang sida mana logadaba firepse laibak faduna misak asi thengnaba thoklaba lainariba chayiknabasigi pakum phangbada natta mahusagom ingna hingba ngamgadori maning tamgadori phajinna leiba thawai pumnama amaromda boigi machindagi takraba warini ngasi luhongbagi wari sagani hairaga phagi nate pangeti yetnaba marei nate ingna tapna haikiba wahi oibana Mairabana wa oina lauri loina na wari wa khongmai khazitang singlakpada punsigi thauna urakpagi matangsida pumna maksilosin rifauba laisabu themge khanmani punsida amuktang fangba aseng manusibabo kathokpa honande khallaga adubo mikupsida mana logadoriba firep sikarino rexna sinba yaba thabu oirabaso amaromde hena khangninglabadi mahakni maikei amadana ngasi laisagi pukningbo hata hodraba mana inthokle khanbanagi pendabaduna boina haibada raw yakingadori laisana mabu nushi khanglabaso mafam asidi tongali nushibana chatnaba yaraktaba matang oigadori lami matai amada gari do thajilaga khami
wakalna manglaga lerammi phone dagi laisana hanjin hanjin korakpada gya laklaga phone ta ta na kongda thammi ai dari gari dubu thengulam jel yaurira kyam kuina ngai khidoi no ai Mairamba ngihak tumi leiramlaga tapna hai sana ai waigi hayu hangi khanna chimal he kangmaga phone do amaga su message lai Bini Mairamba gi wari du ta da message to hanna yenglaga yengi kire leramko ngasidi nusi ek tarage film ama yeng those keseti aina puraklani lingna leramko sana message to haludre laiza bag chatlaga murumum soli thorai macha singsidi mari makong samda ba ngakta ngangna phone do naptuna yamung haiduna kauri adubu khumak tramada laisa phone do yengli phone kaklamni Mairamba do line da leramdre laizana amuk toksilodre yauzaраклani khanna phone do bag ta hapchinre Mairamba lakadaba lambi adomda cheptha yengi yoroklabra laklabra khallaga Manglan se ni sani mangdaroi haiba ngamdaba mangduna sanai manglan kaya setuna sananingi lechil nongphai puduna pairibase kadaidagi kadaida khotana khorsei ama iduna sanai wai kaya mitai gi puya bedagumba hindugi Quran gum Bible gumna loinai draba sagat ki manglan gi ritu taro semgat ki wakhal gi tas mahal pukning na semki thamoi ki sitrahar kana gi thamoi na kai khiba urude aina manglan da tauringe aigi manglan amada aigi manglan gi nisa kuiro e hairamani yumda leisinaga wakhal do hena khanjilani aduna Mairamba nang hak pubi ge na hairamani koibado laksanani lakcharani hek yorakpaga laisabu hangjabani adubu pakhum du tabada boino fetorobaso thamoi da du chaina phauri makhoi su manung da changakle thaba mona anina cha ising honari liu su thaba ama chatkibanagi halaktriba tanjani laisa so leramdabana boido chikchikle ihang hangle cha ngai bo oina phami nupa ahumdo boidi hogalaga kadagi thokre madugi tanja lauraga menjona tamna hairi lohongbasi yari ke thujinsi to yeknabana hana kudong chawal holusi makhoi ni hekta pangtau to yabro yumsida lairiba potsidi nang agi imungna matta oirakpada makhoi upai leiroi nandara stapna adusu chumli chumde haibadi yaroi aduda aini hena nungang libade icha singsini karigumba itaimbe masudena aikhogi oiba wari sida yaningdrabadi icha singsida soidana taiнаrakani ita adugi wadi magi suma chaleidana sudena kaidongnungda bomase hekta pokai halak poiroi maramdi yumsida Mairamba yamna toina changi matam amada lakpa leprurabaso hojikti Mairamba hanagum toina laklaga leiri aikhoi su masigi tanja lauduna Mairamba bu khulai wina sisinnagadabani ni ta laithokna hairakpa wani amaromda yarabasu nandaras Mairamba gi khanbada nungaisade kanada so kaidana magi punsi amada hinglambe ichase aikhoi mayamgi sanapot oiraga tokle mamagi ronba khangraso ima haibasidi imani ima bu henba leitribani masagi aningba apamba maning tamba fangdabagi thamoida mairi omlinge aikhoina thau amu oigadore madu nangaina wafam thoktene nandaras aikhoigi haibabu ichasing hinglaga loire ngasi phawba nangna makhoibu nungsibana surebu tumna manghan mangamgadaba video do aingonda ulaktri sinandri adubu ai nangi thamoi masak munna khangi nasana pairiba aduk tha wangkhraba fam phawba thadoklaga video do nangna lotkhibani masina takli nangna yambung ya school bo kayagi mati ikai khumnai haiba adubu nanda nangna hinglibase bo mama kondunani karigumba nang ai amatu oiraba sudena soidunai khoibu wanghannabu narakani amaromda masagi khallaga ma thaba ado pangthokpa ngamloidori amaromda sakhangdaba misak adugidi nangai amatu oikrabadi magi ningba thonglabani nangmu mangnaba sila oine wakhal tawsi ta chummani menjorna hairiba magi loina bibo hatkibagi video ado ngasi phawba menjorgi maphamda nandarasna sinabadi lairadana michina pho yengan khidri
masini Menjorna langtaknariba laizabu tasengna mamo oiningibra oiningdabra haiba ma khangde magi haibabu Nandaras ka amattu oinaga sudeda laman khumbasini masagi wakhanna lambi yatuna khumba laman ado Menjorna pamde irai laiba lambi thirakpada wafam asida takibani maramdi luna tinarabaso mari leinadaba mi amada Nandaras irai laina mabukning shengak oi haiba khangbana wafam aduda ngai khaluraba tong Nanda tapna pakhum pirai hai sira hai roshira khanna pukning da ningai toramlaga chumi video ado hek phangba numitta madugi numit kharani gi matong ai khanjana raga leiki ai subeda gi dama mi hatpadu puthoklaga dandi piningki adubu itaw ite mem sudegi maramda ai khaktana khangma wari kaya leiri beda hatkibagi maramdo karamna man adugi lambida chatluduna mi fawba hatpa ngamlakkibano haibado ai munna khangi masina aronba wari amu oirasano amaromda bedagi mara leite haibasu yaroi lai oikraba mi amabo aina hullaga ngangba natte adubu itaw wari siamna sangre aina lotuna thamlibase nangondagi makhoibuni hena luna khalli haibadi nang khangano ko itaw Menjor gyan tari haibugu makoktu tatna nomi maso kharama khaidi khangi masen ibungo kunjo phattabada maming chatlambani bedana manaw mata pumna makta kangkhat ki haibaso ma khangi amaromda sude amadi makhoi ahungi marakta kari ahen mamaram laina khiba haiba ma khangde adum oinamak laman khumbagi wakhalso ningannaba tawde wari singdu loina thamkhraga Menjor noktuna hairei pharese haukhramadi haukhri hauji isa singi punsi amuk semdasi luhong ba hek loibaga makhoi ani sune biramda koiraga hingjarusan masimakni aigi chana pambaso matamse thunamak leplase numit afaba ma yenglaga waroibu puthokpa haiduni Nandaras hoi haibango makoktu tapna nomi adubu ma wakhalde atuki mati mathau chinkhre machagi pukning na yadaba thaba amadi mahakna namdana tawgadore khallubada magi wakhalna wabani amaromda nahangi thawdoktudagi machanupina yumsida leiba afaba nate khalladuna Nandaras khudingma mayoknaraga luhongbasimadi pangthoklage khalle Yambungda khwaidagi pakchagadaba wase kaino khangde machu tara taret ki chumthang wakchingi len mera thagi kusum le kaina hairaga pakchani asuk nomda naidaba nupase kaino ai gyan sukta tade gari dagi he karakpadunagi ngangba leptri nupido boy hoina yoraktringe uchinna chinna yoraktuna pullare nupiduna wayama manganglibado mera magari thoraga nokmi tai amuk so haifet ke yenglei laisadi aduma makha tari petrong loli machin machado aina loisinbada lokhiba matamduga hairaba yambung na ngairam phamthokpani nongmata yambung na ibu ngaidabani ai khakta na ngaibani ngaihanbagi soikre lankhira so hairudana thamoi sipen gi bai phuri tubo paman khira amu sumagi oibe hisab amada khumakle laisa khaidong du prahik cha phaidu yowi mamai do thoknorom da khut lai thoklaga makhutna mapalom da thillaga makha tai tu apai bale chilse yambung ni ngasai da ngori lei hobada hauji amuba machu monkhre ahang matiya sida machu olaga maung matau hongdana paise yambunga kemta khenade nangdi apai bale chilni bale pam suklei leitabado magi wahaiduna oira mali nupado cheptharak tongna nongthakte yengkhatli hai so haibani higok machugi wak thangnaba atiyap do ngori machet pairaga leihauba lechin mafol singado haujikti amuba machu onduna leiramle tangkhai faningchit musinga lamba thaduso namdani he khumjin biramle thasigi masa ukidre haifetang kupna yenglamlaga mairaba irenjana amuk phami haiduna khonjel pikna khawdemlaga hairei hayeng makota ming olurage Mairam Raskumar hairaroi apai bale chil Raskumar hairage adu weradi nang peladra kariam na roibo ninglaga khanglaw lor inupido peloi amta nang nai bo haliba mayam sa adu khaktana pengadaba nati chingphuk pira aso yamung nei wa hanbagi mamal hanjin gadaba nate yam phattaba nupani nangdi nangmu phattaba leite
Kanna nganglingay marakta nupado gari khamkre. Sorok matayduda thaizilaga khambani. Main road oibana gari di khara adum chatli. Adubo kanglapat ki ahang mamapan oibana khara chi. Gari do khamde haisabagi wani. Nupado kumthade. Maithong no wari makhata kisi haibagi mami ama puranga onsilakli. Nokmi amukso. Kayam phatrage haisa. Yam phate. Taiduna khomi nupido. Nakhotamu yenge. Yambo. Sound na kaubani chinglaga. Nang suningai kanmali. Nangi suming on biram lage. Gurumayum ningai sana haidana. Aina ningai togdana kanada tohange haino. Aibu yamong ningai togdana kanada togdoringe. Mairabu makokto tapna nomlaga. Chumi. Ningai sana na ningai lepe yabra. Nang ningai toraga pakchabani. Mari samdaduna matha saraklabada nupido mairabagi wahaidu changde mamitu pairaduna tatu yinglaga haire. Awaiba mata sunganguba yambo. Aiba kayam kino otkidoino. Yumdaso papana daboyga luhongnaba sem saraga leire. Ai ingangok sinaraga khangsinada leibani. Leikho matam khra. Wahaidura pakumse. Bunsigi luraba phibamsida wahaidu khakta hairamnaga kumthakri nupado. Laizana saurang mamituna tanaraga yingi. Yingni nupado koine laklaga laizagi thongdo hangdo pirakli. Masado koli lontharap manungda phamliba laisada haire. Sangsar se kainom tori. Weather se yam chang nai damam tori. Nong si kuidana khilak tori. Lau chola dinarni. Makuta tingtholaga samla u haibagum pirei. Adobu nupido sauribani sadana pat kanthatlaga inthoktuna kumtharagli. Mairaba nokmi thongdo lansilaga log torami. Aduga tafing chatkhriba nupidogi tung inei. Makut anima pocket humlaga. Haibaga tawbaga nongdu makup taragli. Yamna kanna nate onthokna tapna tangna khilakpa maruni. Hakchangda hanjin chotla phau mami taroidaba nonglik makhalduni. Mairaba na mabu puraklibase achoba cafe da nate. Ahaubu makhal fangliba hotel da nate. Kanglapat paringda khutsemni maingalna langtrik langna thalaga magi stall amamamda makhal makha kayagi street food yon phamdudani. Adubu laisa kaiso hairude ahenba pamlude magi yambungnabu tawraba mahak mai marakta jagoi saw hairabaso sagadori. Adubu sauribanina mahak nungsibaga lamseludre. Ahanbu oina leiriba ice cream stall amada perfect changkhraga yoliba nupiduda haire. Iche quality walgi cornetto mapiyo chocolate flavor. Ai ngasa masa khangdraba weather sida ice cream yoliba nupiduso maga wakhal manaba customer ama lakle khaladuna nokfetongna laisana hairiba ice cream do lauthoklaga pi. Madu tap lauraga nupido purple mung chatkhre. Paisa piramdabaluda ice cream yolimbido laisabu kauge tawi. Tungna lakpa mairaba na purple changsilanga haire. Kayano ai pirage. Nupido na mamal hairaktuna paisa do piramle. Aduga khongthang khazik lapna laisagi tung indona purple inaragli. Nupido da ice cream do chado na lairibe stall singaduda yauriba chapot singado koro otlaga yingduna chatli. Mairaba tung inna haire. Sana ice cream hana charido soire. Mayam si chabal wiraga charadi faidana. Puk hani nghalimi. Nangke khangdana nganglino. Taning demda nakhon ngado tahalakano. As hawte strawberry yu aina laura amaso. Ngang ice cream do hawrak jabada hairakpani. Hawtre haibanara nakanda lairiba dustbin duda laktan hunjili. Adubu manungdadi tadre makhada oina takre. Hanna yinglambaga zatnati. Golga payoliba nupadogi maikeida onsensinkre. Laisagi nakta chatringi mairaba nupiduna mafam chana hundok piramdruba ice cream do khungatlaga dustbin duda hapchilami. Makutu tapna nanthoklaga changakli amo. Magi thokpa nganglaga leirami yoliba nupaduda onsilanga. Athumba mahiso morok saba mahiso hapiyo. Animak mix tawraga chabana hawe. Flavor animak phangmaduni hawba haise. Chumi. Ichalsi mahau lowa yam hairamgadau maline. Nupado sumagido semna laisagi tungda lepliba mairabada yinglei. Hek yingbada mi'yingdu thaidoke ngamde kupna yingba haurai. Adum khangi ubada ichamchama minate yam royalty gi sakta ama cheli mairabado. Ningthau macha maso manba phibam ma changi.
ꯃꯤꯀꯨꯞꯇꯨꯗ ꯋꯥꯈꯜꯗ ꯂꯥꯛꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯑꯣꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯏ ꯅꯍꯥꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯊꯣꯛꯄꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯤꯠ ꯊꯛꯄ ꯑꯇꯥꯡꯕ ꯑꯆꯥꯄꯣꯠꯀꯤ ꯃꯍꯥꯎꯁꯨ ꯑꯃꯅꯤ, ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕꯁꯤꯒꯤ ꯃꯍꯥꯎꯁꯨ ꯑꯃꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯂꯒ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯌꯥꯝ ꯆꯝꯕꯅꯤ, ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ꯫ ꯃꯁꯛ ꯃꯇꯧꯗꯤ ꯌꯛ ꯂꯥꯎꯕ ꯃꯤ ꯃꯥꯜꯂꯁꯨ ꯋꯥꯈꯜꯗꯤ ꯄꯨꯔꯥ ꯍꯟꯅꯨꯕ, ꯔꯣꯁꯇꯒꯤꯗꯤ ꯂꯩꯍꯥꯎꯔꯦꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯀꯥꯏꯅ ꯀꯣꯏꯂꯥꯎꯒꯁꯨ ꯂꯥꯎꯔꯛꯈꯤꯅꯤ꯫ ꯃꯩꯔꯥꯕ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯃꯅꯤꯡꯗ ꯃꯥꯒꯤꯁꯨ ꯊꯥꯒꯠꯂꯤꯔ ꯁꯤꯊꯔꯤꯔ ꯈꯪꯗꯕ ꯖꯒꯥ ꯑꯃ ꯌꯥꯎꯕꯗꯨꯗ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯄꯤꯔꯛꯄꯒ ꯂꯥꯏꯖꯗꯤ ꯏꯪꯕ ꯁꯥꯕ ꯊꯤꯗꯦ, ꯒꯗ꯭ꯔꯧ ꯒꯗ꯭ꯔꯧ ꯍꯦꯛꯇ ꯁꯥꯏꯗꯣꯛꯈꯤ꯫ ꯆꯥꯔꯤꯉꯩꯗꯗꯤ ꯁꯥꯎꯕꯒ ꯆꯪꯗꯦ, ꯃꯩꯔꯥꯕꯗ ꯆꯥꯒꯦꯅ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯀꯁꯨ ꯇꯧꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ, ꯅꯥꯛꯌꯦ ꯇꯞꯅ ꯍꯥꯏ꯫ ꯂꯥꯏꯖꯁꯨ ꯍꯪꯖꯕꯇꯅꯤ, ꯃꯥ ꯈꯪꯉꯤ ꯃꯩꯔꯥꯕꯁꯤ ꯃꯤꯅ ꯁꯦꯝꯕ ꯄꯣꯠ ꯆꯥꯗꯦ꯫ ꯂꯣꯏꯔꯒ ꯅꯨꯄꯤꯗꯣ ꯃꯣꯔꯣꯛ ꯁꯥꯔꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯁ꯭ꯇꯣꯜ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯥꯕꯨ ꯍꯥꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏ ꯊꯥꯖꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪ? ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥꯗꯨ ꯂꯧꯅ ꯂꯧꯅ ꯍꯥꯏꯔꯛꯂꯦ, ꯊꯥꯖꯕꯁꯨ ꯐꯩ, ꯊꯥꯖꯗꯕꯁꯨ ꯐꯩ꯫ ꯊꯥꯖꯗꯦ ꯍꯥꯏꯔꯁꯨ ꯏꯅꯔꯖꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯅ ꯑꯦꯛꯖꯤꯁ ꯇꯧꯔꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯀꯤ ꯄꯋꯥꯔꯒ ꯍꯥꯏꯐꯦꯠ ꯈꯨꯠꯁꯝꯅꯔꯨꯕ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯅꯤ ꯑꯩꯁꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤꯅꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯍꯩꯗꯨꯗ꯫ ꯊꯥꯖꯗꯕꯒꯤ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯖꯗꯗꯨꯅ ꯅꯣꯛꯂꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯕꯗꯤ ꯑꯣꯏꯌꯨ, ꯃꯤꯒꯤꯗꯤ ꯃꯩ ꯌꯦꯡꯕ ꯑꯃ ꯆꯪꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯏꯉꯥꯟ ꯉꯥꯟꯅ ꯍꯦꯛꯇ ꯎꯔꯦ꯫ ꯑꯁ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯃꯤꯕ, ꯎꯕꯗ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ꯫ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯉꯨꯀꯣ, ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯑꯆꯣꯏꯕꯗꯣ ꯃꯩꯔꯥꯕꯗ ꯄꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯂꯧꯔꯒ ꯍꯥꯏꯔꯝꯃꯤ, ꯇꯥꯃꯣ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯤꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯃꯥ ꯍꯪꯂꯨꯗꯦ꯫ ꯊꯧꯁꯥꯗꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ, ꯊꯧꯁꯥꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯊꯩꯗꯣꯛꯈꯤꯕ ꯃꯇꯥꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ, ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯗꯨꯅꯤ꯫